सोम नाकन की पुक्चेने याम कन आरी ओ सिगी अहमबगिसिना चकचाब तोब मतुंगदा चाबिरोको अदुगा अनिसुबगिसिना नुंदांग तुममदाइदा चाबिरो याम थुना दुम फगनिदा होय यामदे सी खक्ता यानी यानी नोई हॉस्पिटल दबु कमदौगे अदुम नुंगाइदा इसासे डॉक्टर गाइड ओइरबनीने यारे बाई मा ओइबे मा डॉक्टर ममा नसा नुपी थेंखिनी आइसु लोइसिनबा तौरखिगे इहे आइबु नहानगी वादुबु हौदु हौरसिराइमी थांमैबनगिदु तंजा अमे यु कइनो अस ममादुना मुक्तोइबे लोइरबनी मी मांगोन कारागेदना मोय मसेन सिनफमजु मानाबा डॉक्टर मसेन ओंथोकना सानाखरे ममिंगसु कयादा सानारिनो यंग थोइबी सिंखै थोइबी ओंथोकना सानाखरे ये क्राइ जानरिबा हा क्रमाइ मानरिबा थोइबी सिंखै वाहन थोकसु मानदे थोइबी सिंखै कमाइ मानैनो ngaangdana machine pisima kikandabde हो अदुदा खंगदे खोइदी चानाखरे चानै हारिसिनी हेलो लांगलेन डॉक्टर खर उनरगे तौबने मीटिंग जु लैये फरे यारे आई कौन तौरले थम हेलो लेसना कई पाउ लेगी बेमा कैसु लैतेदा लेसना मा ngasai thengne nati thengna baidi aino howe haba mahabu kyam kuina aingondagi lapthoga chendoino nongmadi shoidana thengnarakini hoi okay thame bye
ꯀꯌꯥꯅꯤꯒꯤ ꯈꯣꯡꯆꯠꯅꯣ? ꯅꯨꯃꯤꯠ ꯅꯤꯅꯤ ꯈꯛꯇꯅꯦ. ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯄꯨ ꯍꯦꯛ ꯑꯣꯏꯈꯤꯕꯗꯒꯤ ꯊꯕꯛꯀꯁꯦ ꯑꯔꯣꯏꯕꯤꯗ ꯆꯤꯟꯈ꯭ꯔꯦꯀꯣ. ꯑꯩꯁꯨꯅꯦ ꯗꯣꯛꯇꯔ ꯑꯣꯏ ꯇꯝꯃꯝꯗꯧꯅꯦ. ꯅꯪ ꯍꯣꯁꯄꯤꯇꯥꯜꯗ ꯊꯕꯛ ꯇꯧꯔꯝꯅꯕ. ꯅꯪ ꯂꯥꯏꯔꯤꯛ ꯈꯣꯏꯗꯨꯒ ꯅꯀꯣꯛꯇꯨ ꯀꯃꯥꯏꯅ ꯗꯣꯛꯇꯔ ꯑꯣꯏꯗꯣꯏꯅꯣ? ꯑꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ? ꯂꯥꯏꯔꯤꯛꯁꯨ ꯑꯩꯒ ꯆꯞ ꯃꯥꯟꯅꯅ ꯍꯩꯇꯕ ꯅꯪꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯄꯨꯗꯤ ꯑꯣꯏꯕ ꯌꯥꯔꯒ. ꯑꯗꯨꯕꯨꯗꯤ ꯅꯪꯁꯨ ꯅꯠꯇ꯭ꯔꯣ? ꯅꯣꯏ ꯄꯥꯎꯅ ꯁꯦꯜ ꯄꯤꯖꯔ ꯈꯜꯂꯤ ꯅꯠꯇ꯭ꯔꯣ ꯅꯪ ꯁꯨꯄꯔꯚꯥꯏꯖꯔꯗꯣ? ꯌꯥꯔꯦ, ꯆꯞ ꯃꯥꯟꯅꯔꯦ. ꯊꯝꯖꯔꯦ ꯑꯩꯈꯣꯏ. ꯍꯌꯦꯡ ꯐꯖ ꯆꯠꯂꯣ. ꯍꯩꯃꯥ, ꯂꯥꯡꯂꯦꯟꯗꯤ ꯎꯗꯦꯅꯦ ꯃꯥ. ꯑꯣꯐꯤꯁ ꯆꯠꯈꯤꯕ꯭ꯔꯣ ꯃꯥꯕꯣ? ꯆꯠꯇꯦ, ꯂꯩꯈꯤꯕꯅꯦ. ꯑꯣ. ꯑꯁꯤꯃꯁꯨꯅꯦ ꯂꯥꯡꯕꯅ ꯑꯃꯨꯛ ꯇꯣꯏꯕ. ꯑꯗꯣ ꯃꯉꯥꯜꯒꯤ ꯍꯣꯁꯄꯤꯇꯥꯜꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ? ꯃꯥꯁꯨ ꯀꯟꯅꯦꯇ ꯍꯣꯠꯅꯈ꯭ꯔꯦ. ꯑꯣ. ꯇꯥꯃꯣ, ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇꯗꯪ ꯑꯉꯥꯡ ꯑꯣꯏꯅ ꯎꯕ꯭ꯔꯥ ꯀꯩꯅꯣ? ꯃꯈꯣꯏꯁꯤ ꯂꯣꯏꯅ ꯆꯥꯎꯔꯦꯅꯦ. ꯑꯗꯨꯗꯤꯅꯦ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣ? ꯑꯩꯈꯣꯏꯗꯤ ꯅꯤꯄꯥ ꯃꯌꯨꯝꯅ ꯏꯍꯧ ꯍꯧꯗꯣꯛꯇꯕꯁꯤꯗ ꯑꯩꯈꯣꯏꯅ ꯀꯥ ꯄꯪꯍꯦꯟ ꯍꯦꯟꯖꯟꯕ ꯇꯥꯔꯗ꯭ꯔꯥ ꯍꯥꯏꯅ ꯁꯨꯝ ꯂꯩꯕꯅꯤꯗ. ꯀꯔꯤ ꯍꯥꯏꯒꯦ ꯃꯃꯥ? ꯅꯨꯄꯥ ꯃꯌꯨꯝꯁꯦ ꯁꯣꯟꯈ꯭ꯔꯦ. ꯑꯗꯨꯗꯤ ꯋꯥꯔꯣꯏꯄꯣꯠ ꯑꯃꯗ ꯄꯨꯊꯣꯛꯑꯁꯤ ꯀꯩꯅꯣ? ꯉꯥꯏꯈꯣ. ꯑꯉꯥꯡꯁꯤꯡꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯌꯦꯡꯈꯤꯁꯤ. ꯃꯈꯣꯏꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨꯁꯨ ꯇꯥꯛꯈꯤꯁꯤꯗ. ꯀꯩ ꯍꯥꯏꯅꯔꯤꯒꯦ ꯅꯣꯏ ꯅꯨꯄꯥ ꯃꯌꯨꯝꯗ? ꯀꯩꯅꯣ ꯅꯨꯄꯥ ꯃꯌꯨꯝꯕꯣ? ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯈꯣꯏꯔꯣꯝꯗꯗꯤ ꯋꯥ ꯂꯥꯎꯅꯔꯦꯅ. ꯅꯪ ꯉꯥꯡꯉꯤꯗꯣ ꯃꯅꯤꯡ ꯃꯃꯥꯡ ꯑꯃꯨꯛ ꯁꯝꯅꯗ꯭ꯔꯦ ꯏꯕꯦꯝꯃ. ꯅꯪ ꯁꯤꯗꯤ ꯈꯪꯃꯟꯗꯦꯍꯦ ꯂꯥꯏꯃ. ꯌꯥꯔꯦ ꯇꯣꯛꯑꯣ. ꯍꯣꯔꯦꯟꯅꯦ ꯅꯌꯨꯝꯗ ꯍꯪꯉꯨ. ꯑꯁꯤꯗ ꯄꯣꯠ ꯈꯔ ꯂꯩꯈꯤꯁꯤꯀꯣ. ꯍꯌꯦꯡ ꯑꯩꯁꯨ ꯕ꯭ꯔꯦꯛꯐꯥꯁꯀꯤ ꯑꯥꯏꯇꯦꯝ ꯈꯔ ꯂꯩꯈꯤꯒꯦ. ꯃꯦꯟꯁꯤꯟꯕ ꯉꯝꯗ꯭ꯔꯕ ꯄꯨꯛꯅꯤꯡꯒꯤ ꯀꯩꯝ ꯈꯟꯗ꯭ꯔꯕꯣ? ꯃꯦꯟꯁꯤꯟꯕ ꯉꯝꯗ꯭ꯔꯕ ꯄꯨꯛꯅꯤꯡꯒꯤ ꯑꯌꯨꯕ ꯃꯈꯨꯜꯁꯤ ꯀꯝꯗꯧꯔꯤ? ꯅꯨꯡꯉꯥꯏꯔꯤ. ꯀꯩ ꯍꯣꯠꯅꯔꯤꯒꯦ? ꯁꯤꯗ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯤ. ꯍꯣꯠꯅꯧ, ꯌꯥꯝ ꯐꯩꯌꯦ. ꯁꯦ, ꯑꯩꯒꯤ ꯀꯥꯔꯗꯅꯦ. ꯑꯩꯁꯨ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯈꯜꯂꯦ. ꯅꯣꯡꯃ ꯇꯟꯖꯥ ꯐꯪꯉꯗꯤ ꯀꯣꯏꯊꯣꯔꯛꯑꯣ. ꯍꯣꯏ,
ꯍꯣꯏ ꯂꯥꯛꯆꯒꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦ हिंबागी मामल्ले लगे मधुन हिंबागी मामल्ले लगे ꯅꯪꯅ ꯑꯩꯒꯤ ꯏꯐꯝꯗ ꯉꯣꯛꯆꯥꯎ ꯊꯦꯛꯈꯤꯕ ꯅꯥꯄꯜ ꯇꯧꯈꯤꯕ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯃꯒꯦ ꯍꯥꯏꯕꯗꯣ ꯅꯃꯤꯠ ꯄꯦꯟꯅ ꯌꯦꯡꯉꯨ ꯃꯥ ꯀꯩꯗꯧꯔꯦ ꯅꯍꯥꯟꯁꯦ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟ ꯍꯣꯏꯗ ꯆꯠꯂꯤ ꯅꯣꯏ ꯑꯅꯤꯃꯛ ꯃꯅꯨꯡ ꯃꯇꯝ ꯆꯥꯔꯦ ꯍꯥꯏꯗꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ ꯋꯥꯈꯜ ꯃꯨꯟꯅ ꯇꯧ ꯏꯃꯥ ꯋꯥꯔꯤꯗꯨ ꯌꯥꯝ ꯂꯥꯞꯅ ꯊꯝꯒꯣꯀꯣ ꯍꯧꯖꯤꯛꯄꯨ ꯀꯥꯏ ꯂꯨꯍꯣꯡꯕꯅꯣ ꯅꯪ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯅꯦ ꯋꯥꯈꯜ ꯃꯨꯟꯅ ꯇꯧ ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯄꯥꯝ ꯄꯥꯝꯗꯁꯨ ꯍꯥꯏꯍꯧꯔꯣ ꯑꯩꯈꯣꯏꯅꯦ ꯋꯥ ꯂꯣꯏꯁꯤꯜꯂꯗꯧꯅꯤꯀꯣ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯆꯪꯉꯣ ꯐꯝꯁꯤ ꯃꯇꯝꯒꯤ ꯑꯍꯣꯡꯕꯁꯤꯁꯨ ꯑꯉꯛꯄꯅꯤꯀꯣ ꯅꯪ ꯗꯦꯜꯂꯤꯗ ꯂꯥꯛꯑꯝꯕ 1 second ꯌꯥꯏ ꯍꯜꯂꯣ ꯌꯥꯔꯦ ꯊꯥꯒꯠꯈ꯭ꯔꯣ ꯃꯤꯇꯤꯡ ꯁꯔꯀꯨꯂꯔꯗꯤ ꯆꯠꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯣꯀꯦ ꯀꯩꯅꯣꯝ ꯍꯥꯏꯔꯝꯗꯥꯏ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯌꯥꯔꯅꯤ ꯀꯩꯅꯣꯝꯗꯤ ꯍꯥꯏꯒꯤꯗ ꯗꯦꯜꯂꯤ ꯃꯉꯥꯜꯅ ꯗꯦꯜꯂꯤꯗ ꯂꯥꯛꯈꯤꯕꯗꯣ ꯑꯩꯁꯨ ꯃꯇꯝ ꯐꯖꯅ ꯄꯤꯕ ꯉꯝꯈꯤꯗ꯭ꯔꯦ ꯀ꯭ꯂꯥꯁꯁꯨ ꯌꯥꯎꯗ ꯌꯥꯗꯕꯒ ꯉꯝꯅꯕ ꯅꯪꯅꯕ ꯆꯦꯟꯕꯗ ꯍꯥꯏꯔꯒꯦꯗ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯣ ꯑꯩ ꯅꯪꯕꯨ
हेलो मखा तासे ꯌꯥꯔꯅꯤꯗ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ मतंग चाबदी कहीं ꯑꯩꯒꯤ ꯃꯇꯝ ꯂꯩꯇꯦ anyway ꯊꯣꯏꯕꯤ ꯍꯥꯏꯕꯅꯤꯀꯣ स्कूल लारे याम फरक है 12th पोजीशन क्या नो 6th position. Very good. अदे मेडिकल तमें नत्रा ओ PMT एग्जाम दा 9 पोजीशन पाउसी दे थनकी मखारो हौजिक MBBS ती लोइसले मखादी PG तौनबा सेम सारी आई कईनोमता हौदोकजगे मंगालना दिल्लीदा लांबदो How dare you mention my name? आई हॉस्पिटल से मपुनी नंगना मफम असिदा थबक एप्लाई तौब लाको नत्रो आई नंगुम डॉक्टर क्या थबक पियो ngamba लौथोक पुसु ngamba मिसक अमने नंगुम ना आई मिंग हेता पनबा याब्रो सॉरी आई मु चलुखी हयिंगदगी हॉस्पिटल से जॉइन तौब यानी आई असेंबदी थबक थीबे लाक पनते फारे चलुखी अमता को आई खंगे महौसाना थोइबी से सक याम काकप मीने है आई खंगे ngasisu hongdri ai khange चलुखी जासिदा लेरे थमो थमो लांगलिनगी मौंग मतौसे इमादीने ओंथोकना नुंसिग्रे चाजे अमता फजन थकिगेदा ओ चासे अमता फजन थकिगे ये अखोइगी ओइनदीने वासे लोइसिनबा पामे नंगी वाखलदना करी लेरिबा अदुसु हायु इमादा इमा कोना खनरसिदा कोन बाबू कइनो ने हौजिकती मतम चारबनी अदुगा अमनने अखोइगी अनिंगबा अपामबदा हेक्ता चलु हाबसु नते नंगी खंगनजबा लेरदी इमादा हायो आई लुहोंबगा अमता ngam नंग वारीदो अमता गलिरौने चप मानई कई मुक लिखो हाइनो अइना खनबददी मागिदो नंग उबदा हराउमनगिदना चोरो लोनबदी नतेको लेसना आई खोंफम से हंदो होरसिरा मागी ममिता ऐसे अहन पाम्बी अमगुमन सुरमनी कईगिनो पुंग याम सोंथैदो नंग किशलांदे महिता ममा पुंग फाद्रिङै इरांग कनिमति याउजजबी नंगबु कैदोबे लांदुबा लेसना अदुना वारी लाइरिकता पंगहाय हाइबनिदा वाफम सिसु तोख्रोने नहान आई मागा थेंगनाबदो अदुदा नुपी अमसु यावरे
ꯃꯣꯏ ꯃꯃꯥꯔꯥ ꯃꯈꯣꯡꯗ ꯀꯣꯛ ꯁꯣꯛꯑꯒ ꯈꯔꯝꯃꯨ ꯌꯥꯗ꯭ꯔꯥ? ꯃꯃꯥ ꯅꯠꯇꯤꯌꯦ, ꯂꯩꯁꯥꯕꯤꯅꯦ. ꯃꯆꯟ ꯃꯆꯤ ꯑꯣꯏꯔꯝꯅꯤꯍꯦ. ꯋꯥꯈꯜ ꯁꯣꯟꯊꯅꯨ. ꯅꯪ ꯃꯥ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯥ? ꯑꯩ ꯂꯥꯞꯊꯣꯛꯑꯒꯦ ꯈꯜꯂꯦ. ꯌꯥꯔꯦ ꯏꯕꯦꯝꯃ. ꯅꯪ ꯅꯊꯟꯗ ꯍꯣꯠꯅꯖꯒꯦ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯕꯤꯗꯕ ꯋꯥꯅꯦ. ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦꯗꯣ ꯌꯦꯡꯉꯣ. ꯍꯟꯗꯛꯁꯤꯕꯨ ꯉꯁꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯥ ꯅꯪꯕꯣ? ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥ. 이마나 하이버도 까마인 똥시 하이노 낭보 아이부 주부 루홍도도 야드로 이마 아두이 와나테네 너희 로이나막 만ung matam 자리 하이버기 와니 랑린 나타바 낭기 강나자바 레라수 이마데 헥타 하요 빠붕게 이마가 헥타 살루게 아이가 갈라키게 이마 칸버게 야로이네 후직타 하요 랑린 회기 아한식 우나루라기고 하 야라바 나트로 하 능 야라브로 야라바 나트라 하이버니 낭 아이 야라기 이마 하 오이 바보 오이 바보 하. 암따라오 나사는 파시 야리 나사는 파도 야리 에바 아이지 또 하울이니네. 아스, 아이 누가래? 아이씨, 아이폰 도 그러게. 헬로 कना ओबिरबनो ꯑꯩ ꯊꯣꯏꯕꯤꯅꯦ कई लेगे ꯁꯨꯝ ꯇꯧꯔꯛꯄꯅꯤꯗ हयें ऑफिस की नंबर ओइन तौबिरो सिदे की पर्सनल नंबर ने थमे लाओ चंगो फमजिलो फमो आई कुइना फमरोय आइसु मतम लेते कईदौरे दाम थुरीदे अयिंबा अमम थकसे थोबी बा भावनाद्रबो हुजी नंग कायदा पुरीगे आइगी वाहंगसे हाना पाखोम अमता पियु थोइबीदी थोइबीने मागी प्रोफेशन दा नापल दोजबीने थमोई पांदबी ngakchok thikpine करिगुम्बा ngakchok thikpi oramtrabadi thoibina nangmu nusiramadi madudi ahen pamane nangna delhi da lakhibado Kasi ayna kaplibase. Mamabu nungsibagidamaktan. Thoibida, nangna chayba ngangba, natik. Thoibina, nang yam nungsibani. Echale. ꯑꯩꯁꯨ ꯃꯇꯝ ꯐꯖꯅ ꯄꯤꯕ ꯉꯝꯈꯤꯗ꯭ꯔꯦ ꯀ꯭ꯂꯥꯁꯁꯨ ꯌꯥꯎꯗ ꯌꯥꯗꯕꯒ ꯉꯝꯅꯕ
Hello, Langlen. Pare, ai thamage. Pare, ai horen tawrage. Hello. Awan pot kay ulo hay no. Kay dormino. Is. Hauzik hauna yam cheksin biga tawiko. Hoy bungo kay shutoram banate. Nangi wakal kalamine khangbra. Nangsu ay wakan kalamira. Hoy. Ay wakal kaladi yam hena kanjilu no ibungo. I love you. Thamage. Se, cha thak se. Aidi noini wari se yam nokninge. Amana medical loiraga nanakta chatkani. Nanakta la amatamdana thina chaibiba. Lasna. Thoibina ibung ngakpiu yagadra. Ibungo thoibidi yam akhang kan minupi ne. Nang dong na ne. Phe tawi nupi nate. Nang na ne Delhi dagi kimta khangandana. Kimta amna chakibdo adudai ne. Waloi kaina raise. Asengmadi ai namito. Thoibi unama tholakhi. Mikup tuda hoi pahung laktuna aibu yumda pukhi. Ngasi phawba thoibina kanagi su mating loroi haiduna. Maromdo nangina nakta chatkani haiduna. Fireb hongkide. Thoibina nangbu yam nushijabani. Lasna. Aibu thoibigam tu unalo. Mabu ai lemjadrab itosida tholo yagadra. Namu manushibra. Madi ai thawai ne. Cha thak chalo. Ain thok pasilake. Ai dei ye. Thak chalo. Thobi tang ai ko. Pang ngai bam le. Pang. Kaino? Pang ngai bam le, ngai ba. Phone dai to pa pamun da ne. Ai direct heta lai shine. Kai pauno? Mangal da. Akhoi da la ami. Ha. Mayam ningamak tri hai. Soi gre. Thobim tu unan biu. As ibema. Kappada pung kappada ne. Kapudi kapteda. Nang mau unaw ko. Aina haidra. Mana ay adum nungsiramgani na ina haidra. Chummi bema. Ayadre. Nang mau unaw ko.
ai thenge ai chale oti le hawe ai chale ko ai chale na hora ai soikre thoibi Namita, ay nangga una ba tholaki? Adubu yakidre. ai luhong na yumda yawa pitokre La 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 Ay chalukige. Nafam da amo khanna yet laroi Nangi ai fana ba khan basulib lagi Langlen Kai lege. ai office ta leye Adudi leromoko e chapo ler laage. Yam thu laage. lero Thamage. Sida khamo.
ऑफिस ले आई ऑफिस ले आई ऑफिस ले आई थोबी ड्यूटी लोरबो लोइरे मतम ngak lojage achin bale bidrabade याई हाइबिरो ayu ji kedo godam khangre thobi matung tarakpa punsida nungaiba yaifaba afaba ngakta oyo luhongba mayada kaigi pukning langtak naino tawai dabane ai wakal se pothapam khangre thobi waroi potpu ga dauraba boramana asumna nupi amaga unabase fatte Minsin bangam draba pukningi ayuba nangi nuksibana masu sangkhraba ai thamoi gi ningai se nangna thimjin bi roidra sangkriba machudo matam gi awanu ngaina marom do madum chamthokini ai chalage ngasidi aibu pena seramo lao thobi la 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 Sidam ta khamo. Nangbu chaibana aigi thamoida chakliba misakse kokani hairabadi ai nangonda chamar lising lak chairamgi thobi nangi punsida asumna hongkani habase ai kaidorung ja thajarudi khanghaudana horakhiba nungsibagi nonglei amada ai lamhanglaki nangbu nuksibana ngawrba thamoisina nangi maika yengduna numit kuding kapki adubu thengnagadaba nangdi adum lakhidre aisi wakal kya da thian khabano asawuna mang thaduna thangliba khongthangse kaya da lalam khabano laibak phabi mahak tudi ming kai kauge kai doge la 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 langlen gawe social welfare department da supervisor oiri masu igumna larik phatte ima ipana thamlamba lanthongi matengna kaya kabane nanga yam khenai
ꯅꯪ ꯃꯥꯕꯨꯗꯤ ꯅꯨꯡꯁꯤꯕ꯭ꯔꯥ? ꯂꯥꯡꯂꯦꯟ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯌꯥꯝ ꯆꯝꯕ ꯄꯪꯂꯥꯡ ꯂꯥꯡꯖꯕ ꯅꯨꯄꯤ ꯑꯃꯅꯤ. ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯅ ꯌꯥꯝ ꯅꯛꯅ ꯇꯤꯟꯅꯔꯛꯈꯤ. ꯑꯩ ꯉꯁꯤꯁꯨ ꯃꯥꯕꯨ ꯃꯔꯨꯞ ꯑꯃꯒꯨꯝꯅ ꯈꯜꯂꯤ. ꯑꯩꯒꯤ ꯊꯃꯣꯏꯗ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯗꯦ. ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯅꯪ ꯈꯛꯇꯅꯤ ꯊꯣꯏꯕꯤ. ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ ꯃꯉꯥ. ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ. ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯁꯦ ꯆꯨꯝꯗꯦ. ꯉꯁꯤ ꯎꯅꯔꯤꯕꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯁꯤ. ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯉꯥꯛꯇ ꯑꯣꯏꯌꯨꯀꯣ. ꯂꯥꯡꯂꯦꯟꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨ. ꯃꯊꯪꯒꯤ ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯂꯥꯡꯂꯦꯟꯒꯨꯝꯕꯤ ꯑꯣꯏꯅ ꯄꯣꯛꯄ ꯑꯣꯏꯖꯒꯦ. ꯑꯩ ꯆꯠꯂꯒꯦ ꯃꯉꯥꯜ. ಮೆಣಸಿಂಬ ngꯝꯗ꯭ꯔꯕ ꯄꯨꯛꯅꯤꯡꯒꯤ ꯑꯌꯨꯕ ꯃꯈꯨꯜꯁꯤ ꯑꯩꯕꯨ ꯋꯥꯐꯝ ꯑꯁꯤ ꯂꯥꯡꯂꯦꯟꯗ ꯍꯧꯗꯣꯛꯑꯁꯤꯔꯥ? 이참 잠잡이 마나 그리 무효바 아두부 아이 하우독투나디 잉하게
ꯑꯌꯥꯕ ꯌꯥꯎꯗꯅ ꯑꯩꯒꯤ ꯀꯥꯗ ꯀꯃꯥꯏ ꯂꯩꯔꯝꯃꯤꯅꯣ? ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯂꯥꯡꯂꯦꯟ? ꯀꯩꯁꯨ ꯇꯧꯗꯦ. ꯁꯨꯝ ꯀꯣꯏꯔꯛꯄ꯭ꯔꯥ? ꯀꯩ ꯂꯩꯒꯦ? ꯍꯣꯏ, ꯁꯨꯝ ꯀꯣꯏꯔꯛꯄꯅꯦ. ꯀꯩꯗꯧꯔꯒꯦ ꯀꯞꯄꯗꯤ? ꯂꯨꯍꯣꯡꯉꯝꯗꯥꯏꯁꯦ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯉꯥꯜ. ꯁꯦ, ꯀꯞꯀꯅꯨ. ꯑꯩ ꯋꯥꯁꯔꯨꯝ ꯑꯝꯇ ꯆꯪꯉꯨꯒꯦ. ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯐꯣꯟ ꯇꯧꯔꯛꯑꯁꯨ ꯋꯥ ꯂꯥꯡꯁꯨ ꯑꯝꯇ ꯉꯥꯡꯗꯦ. ꯂꯩꯁꯅꯥ, ꯉꯁꯤꯁꯦ ꯃꯥꯒꯤ ꯋꯥꯔꯣꯏꯄꯣꯠ ꯅꯨꯃꯤꯠꯅꯦ. ꯍꯥ? ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯃꯝꯗ꯭ꯔ ꯃꯥꯜꯂꯦ. ꯍꯧꯖꯤꯛ ꯀꯩ ꯑꯃꯨꯛ ꯋꯥꯠꯂꯤꯒꯦ? ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯣ ꯊꯣꯏꯕꯤ? ꯋꯥꯔꯧꯗꯦ. ꯀꯩꯒꯤ ꯋꯥꯔꯧꯗꯣꯏꯅꯣ? ꯑꯩ ꯂꯥꯡꯂꯦꯟꯗ ꯋꯥꯐꯝ ꯑꯁꯤ ꯍꯧꯗꯣꯛꯀꯦ ꯇꯧꯕꯅꯤ. ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯍꯧꯗꯣꯛꯄ ꯉꯝꯗ꯭ꯔꯦ. ꯃꯔꯥꯜ ꯀꯩꯁꯨ ꯂꯩꯖꯗ꯭ꯔꯕꯤ ꯃꯉꯣꯟꯗ ꯑꯗꯨꯛ ꯆꯥꯎꯕ ꯄꯣꯠꯂꯨꯝ ꯊꯥꯡꯒꯠꯀꯦ ꯍꯣꯠꯅꯔꯤꯕ ꯀꯩꯒꯤꯅꯣ? ꯃꯉꯥꯜ, ꯄꯨꯝꯅꯃꯛꯇꯣ ꯍꯧꯈ꯭ꯔꯕꯅꯤ. ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ. ꯑꯩꯒ ꯎꯅꯅꯕꯁꯨ ꯍꯣꯠꯅꯒꯅꯨ. ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯑꯩꯅ ꯉꯝꯒꯗꯕ ꯑꯃ ꯍꯥꯏꯔꯛꯑꯣ. ꯑꯩ ꯃꯇꯦꯡ ꯄꯥꯡꯖꯒꯦ. ꯊꯣꯏꯕꯤ, ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯃꯗ ꯂꯥꯞꯅ ꯆꯠꯈ꯭ꯔꯁꯤꯔꯥ? ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯃꯉꯥꯜ.
ꯀꯩꯒꯤꯅꯣ ꯋꯥ ꯑꯝꯇ ꯉꯥꯡꯗ꯭ꯔꯤꯗꯨꯕꯣ? ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯨꯅꯦ, ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ. ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯄꯥꯎ ꯐꯥꯎꯅꯩ ꯍꯥꯏꯕꯁꯦ ꯂꯥꯡꯂꯦꯟꯅ ꯈꯪꯕ ꯊꯣꯛꯂꯕꯗꯤ ꯀꯔꯤ ꯑꯣꯏꯅꯤ? ꯂꯥꯡꯂꯦꯟꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨ. ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯂꯥꯛꯀꯅꯨ. ꯍꯥꯏꯒꯗꯕ ꯂꯣꯏꯔꯕꯣ? ꯀꯔꯤ ꯍꯥꯏꯈꯣ ꯍꯥꯏꯕꯅꯣ? ꯑꯩ ꯍꯌꯦꯡ ꯂꯥꯛꯀꯦ ꯊꯣꯏꯕꯤ. ꯂꯥꯛꯀꯅꯨ. Your call is waiting as the number you have called is busy. Nangi ay fanabang khan basulib lagi adubu Mi leibro? Mi leibro? Kana? Thoibinadi aibu khangbiramdabe yai. Kakhatpiro. Som kana oibirabano? Ai Langlen kauje. Aina sombudi yamunna khangjaba. Thoibigesu wari amta sanajaningba. Oh, yani sase. Adudi ai thoibi hogi par am leibudo leikaige aduda ngaijaramge. Yani ye thokminarase. Yai. Phamse. Hoi yani. Ai kanano khangbra? Munna khalagam ta haibiro. Mangal kauba mishanggi maming takraba. Karigi pakhum piba ngamdrino? Mangal ga nangga leynariba marisina kay? Kumo, mangal ga nangga leynariba marisi kayno? Madi aigi matam amagi school friend ni. Marup ni. Adu khaktara? Mane. Supnatagi marup ni. Oh, yam phare dudi. Ma lohongadore haibadi thoibi khangbibra? Khangi. Maga lohongadoriba misakto, nupido. Aine. Oh, aidi hana khangudre. Yam nungaire thengna. Ni lohongadoriba nupa amabu nangna hanjin hanjin kauthoklaga lohongba thugaina basiliba kaigino? Kumo. Kaino haibiridubo? Nangna thakpalang ai khangoidabai ningbro? Nang mangonde kai pamge? Sel pambro? Kya pamge? Hayune. Napunsi supane, phammagane, kairaga sabada loiroidaba sel pige. Aduga
ꯃꯤꯒꯤ ꯂꯨꯍꯣꯡꯕꯗꯤ ꯊꯨꯒꯥꯏꯅꯕ ꯁꯤꯟꯒꯅꯨ ꯑꯩꯅ ꯇꯥꯕꯗꯗꯤ ꯅꯪꯁꯦ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯕꯤ ꯋꯥꯈꯜ ꯌꯥꯝ ꯂꯩꯕꯤ ꯍꯥꯏꯅ ꯇꯥꯏ ꯑꯗꯨꯒ ꯀꯩꯅꯣ ꯅꯪ ꯇꯩꯁꯦ ꯍꯥꯏꯒꯗꯕ ꯂꯣꯏꯕꯤꯔꯕ ꯅꯪ ꯃꯉꯥꯜꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯑꯣ ꯋꯥꯁꯛꯇ꯭ꯔꯕꯁꯨ ꯂꯥꯡꯂꯦꯟꯅ ꯄꯦꯟꯅꯕꯒꯤꯗꯃꯛ ꯑꯩ ꯃꯥꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯔꯣꯏ ꯑꯩꯗꯤ ꯃꯉꯥꯜ ꯍꯥꯟꯅ ꯂꯨꯍꯣꯡꯒꯅꯤ ꯈꯪꯉꯨꯗꯦ ꯑꯩꯒꯤ ꯑꯍꯦꯟꯕ ꯄꯥꯝꯕ ꯂꯝꯆꯠꯁꯤꯗ ꯃꯉꯥꯜꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯁꯨ ꯃꯥꯁꯦ ꯑꯩꯇꯒꯤ ꯑꯣꯏꯒꯦ ꯅꯤꯡꯂꯨꯔꯦ ꯃꯉꯥꯜꯗꯤ ꯃꯔꯥꯜ ꯀꯩꯁꯨ ꯂꯩꯖꯗꯕꯅꯦ ꯑꯩꯅ ꯃꯥꯕꯨ ꯀꯧꯊꯣꯛꯇꯨꯅ ꯎꯅꯕꯅꯦ ꯉꯁꯤꯗꯤ ꯂꯥꯡꯂꯦꯟꯅ ꯑꯩꯕꯨ ꯃꯤꯠ ꯄꯥꯡꯍꯟꯕꯤꯔꯦ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯂꯥꯡꯂꯦꯟ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯥꯒ ꯎꯅꯖꯔꯔꯣꯏ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯅꯪ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯂꯦ ꯊꯣꯏꯕꯤ ꯃꯉꯥꯜꯅ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ 마게 생바 농시바디 난 각드네 마탕기 마복 쿠딩다 랑린 굼비 오이나 복차기 능리바도 원하래 도이비 아이기 마복디 망할는 욱시비 방암드라바 라이박 TV 마복네 아이디 농시 강답이 나 코이니게 아생바 농시바보 가이는 아바생바 마복네 가리기 낭나에게 마복보 갈락리브노 토이비 토이비 나 코이니 마파마 마다 젠크로 मधु ओइबे यारोइ लांगलेन ꯑꯩ ꯉꯁꯤꯗꯤ ꯈꯪꯂꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯀꯠꯊꯣꯛꯄ ꯑꯣꯏꯔꯝꯂꯦ ꯂꯥꯡꯂꯦꯟꯅ ꯃꯉꯥꯜꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯂꯤꯕꯁꯦ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯦ ꯃꯉꯥꯜꯗꯤ ꯅꯪꯒꯤꯅꯦ ꯂꯥꯏꯕꯛ ꯐꯕꯤ ꯅꯪꯒꯤꯅꯦ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯀꯥꯏꯕ ꯌꯥꯔꯣꯏ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯄꯨꯟꯁꯤ ꯑꯃꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ
Mangal, nangine. Aidi, ngahaktangi oina, iyaida kaba konggol amagumbane. Karamba matamda kaiki fauba, khangdaba konggol amagumbane. Mangal ki thamoina, khwaidagi khoidajariba nangse. Ainasu yamna kalakche. Nakoy anigi nungsipan thong yahonbagi mahi oina. Aigi sumathang mapokta. Nungsipa thongnaba oijage. Thoibi, ai luhongbasi toklage haina lepe. Mensinba ngamdraba pukninggi ayu. Nakoy ni kainam chenkro. Mensinba ngamdraba pukninggi ayu bamakulsi. Nangi wahaigi thauraba tajilna. Thoibi, Pena hanjin tindat kakalo. Nangi wahaigi thauraba tajilna. Pamse. Pena hanjin tindat biro. Madura hingbagi mamalle lage. Madura hingbagi mamalle lage. Nakoy nigi tungi fireb ama lauba loidriba. Langlen, ay nangbu thagataba ngamde. Adubu, punsige sukluraba tanpamsida. Nangna lauge khaliba firebse kanmalle. Ay nangi nanakta laklamdana. Mafamse, punsige oina thadokduna chatkiba yarabane. Adubu, nangi kathokpa ngambagi magunsina aigi thamoibu khudum chankre. Haujikti aigi ifamda mangalbu nungsibadagi nangi kathokpagi magunduna saruk chama henkre Langlen. Yengo, nangi damakta ima pabungna kayada harauzariba. Aduga nangna luhongbo tokpa haibase imung manunggi ahalaman singdadi kari oini. Adugi damak nang kaisu wabigano Thoibi. Ngasi aikoigi khunai asida toina thokliba. Luhongba numita nupido chenkre, bordo mangkre. Thaudoksing asida mama mapa oibasingdi kari oiramgani. Leibak miyam mamangda ikai phiruk khumduna chatpado masibu macha pokchabagi mahi oiramgadrane Langlen. Aduga akhangkan binangna miyamna noknagadaba phireb ama hekta tahana lobase. Lale Langlen. Adudi hayo. Nang mabu tasingna kaukthokpa ngamgadra. Wahang simakki paukhum nangi nafamdagi taninge. Mangalna kanagumbi amaga nafamdagi lapna chatkiba matamda nang mabu kaubu ngamgadra. Langlen, chatnabi haibase yamna lubane. Aduga kainaba haibasidi punsige atopa anisuba mamingne. Nungsiraba marup
इमा इपा पुनमक लोइना काइनगदौरिबने आई मंगाल काइनबगी अवाबा खांगबो ngamgani langlen Karigino, nangna chatnabi bodo kyam kiriba. Mangal nungsibaga, chatnabiga kanana henlubage hayo. खुनाय अमगी निंगथिरबा सक्तमसे चटनबीगे असेंग बलंगलाना पुल्लीबने लंगलेन आई करिगुम्बा मता हुदोकजगे ओइजबा थीबीने हाइनदि लौबीगनो नखोय अनिगी सेंगलबा पुंसिबु अमता ओइना चेतना पुनसिनगदौरिबा अखांग कनबी लैरांग कुंदो आइगी खुदसिना हेक्तुना पुरकपने मसी मतंगदि लौसिनबियो मतुंग तारकपदा आई नखोय अनिगी नफमदा अमुग हना येलारोय नंगना हाइखिबगुम नखोय अनिगी नुंसी पन्थोंग यहोनबगी माहि ओइना आइगिसु मथंग मपोक्ता नुंसी मतुंगदबा ओइजगे Langlen, se, lausinbiyo. Mensinba ngamdraba pukningi ayuba makulsi Mensinba ngamdraba Nuhay na palo ko Langlen. pukningi ayuba makulsi Nangi wahaygi Taurabata jilna Ay chaluki. Hanjin 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 tindat biro Nangi wahaygi Taurabata jilna Pina hanjin 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 tindat biro Madura himbagi mamalle lage Madura
ꯀꯩꯗꯧꯔꯦ ꯉꯁꯤꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯗꯤ ꯈꯪꯗꯦ ꯉꯁꯤꯗꯤ ꯍꯔꯥꯎꯃꯟꯈꯤꯗꯅ ꯄꯨꯛꯅꯤꯡꯁꯦ ꯏꯇꯞ ꯇꯞ ꯊꯩꯉꯣ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟ ꯂꯩꯔꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯀꯩꯅꯣꯝꯗꯤ ꯂꯩꯕ ꯃꯥꯜꯂꯤꯗ ꯍꯥꯏꯗꯣꯛꯇꯕ ꯀꯩꯅꯣꯝ ꯁꯨꯝ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯀꯅꯨꯀꯣ ꯍꯥꯏꯗꯣꯛꯇꯕ ꯑꯃꯗꯤ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤꯗ ꯍꯤꯟꯖꯥꯡ ꯍꯥꯎꯕ꯭ꯔꯣ ꯌꯥꯝ ꯍꯥꯎꯋꯦ ꯃꯉꯥꯜ ꯊꯣꯏꯕꯤꯅ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯍꯧꯋꯦ ꯀꯔꯤꯒꯤ ꯗꯨꯛ ꯌꯥꯝꯅ ꯅꯨꯄꯥ ꯊꯣꯛꯇ꯭ꯔꯤꯅꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯦ ꯅꯪꯅ ꯊꯣꯏꯕꯤꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯖꯕ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯈꯠꯆꯕ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯕꯁꯨ ꯀꯥꯏꯗ꯭ꯔꯦ ꯑꯍꯟꯁꯤꯡꯁꯨ ꯆꯣꯞꯇ꯭ꯔꯦ ꯄꯨꯝꯅꯃꯛꯁꯦ ꯊꯣꯏꯕꯤ ꯂꯣꯏꯅ ꯈꯪꯕꯅꯦ ꯀꯔꯤꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯄꯥ ꯊꯣꯛꯇ꯭ꯔꯤꯅꯣ ꯑꯩꯅꯅꯦ ꯅꯪꯕꯨ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯊꯤꯟꯗꯣꯏꯅꯦ ꯍꯧꯖꯤꯛ ꯂꯥꯛꯑꯣ ꯑꯩ ꯐꯤ ꯍꯣꯡꯉꯨꯒꯦꯀꯣ ꯐꯖꯕ꯭ꯔꯥ ꯐꯖꯩ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯉꯥꯏꯈꯣ ꯅꯪꯗꯤ ꯀꯝꯗꯧꯕ ꯂꯥꯡꯂꯦꯟ ꯃꯦꯟꯁꯤꯟꯕ ꯉꯝꯗ꯭ꯔꯕ ꯄꯨꯛꯅꯤꯡꯒꯤ ꯑꯌꯨꯕ ꯈꯨꯜꯁꯤ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯃꯦꯟꯁꯤꯟꯕ ꯉꯝꯗ꯭ꯔꯕ ꯅꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡꯗꯨꯅ ꯍꯦꯜꯂꯨꯏ ꯊꯦꯡꯛ ꯌꯨ ꯂꯥꯡꯂꯦꯟ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯌꯥꯔꯦꯗ ꯊꯥꯒꯠꯇ꯭ꯔꯁꯨ ꯂꯣ ꯑꯩ ꯊꯣꯛꯑꯝꯃꯒꯦꯀꯣ ꯀꯥꯔ ꯊꯧꯗꯣꯛꯑꯝꯃꯒꯦ ꯂꯣ ꯍꯣꯏ ꯅꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ ꯅꯪꯒꯤ ꯌꯥꯏꯐꯅꯕ ꯈꯟꯕꯁꯨ ꯂꯦꯞꯂꯒꯦ ꯑꯗꯨꯕꯨ ꯃꯁꯤꯃꯇꯪꯗꯤ ꯑꯌꯥꯕ ꯄꯤꯕꯤꯌꯨ ꯃꯄꯣꯛꯁꯤꯃꯒꯤ ꯅꯪꯕꯨ ꯅꯤꯡꯁꯤꯡꯖꯒꯦ ꯁꯤꯗꯁꯨ ꯉꯥꯏꯔꯝꯃꯣ ꯍꯣꯏ
ꯀꯩꯗꯧꯔꯒꯦ ꯂꯥꯡꯂꯦꯟ? ꯅꯪꯒꯤ ꯃꯉꯥꯜꯅ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯑꯦ ꯊꯣꯏꯕꯤ. ꯂꯥꯛꯑꯣ. ꯂꯥꯛꯑꯣ. ꯀꯥꯏꯗꯅꯣ? ꯂꯥꯛꯇ ꯂꯥꯛꯑꯣꯕ. ꯂꯥꯛꯑꯣ. ꯅꯈꯣꯏꯅꯤꯒꯤ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯍꯧꯕ ꯁꯦꯍꯧꯁꯤꯗ ꯑꯩꯁꯨ ꯌꯥꯎꯕ ꯐꯪꯖꯕꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕ. ꯃꯉꯥꯜ, ꯆꯠꯂꯣ. ꯅꯪꯅ ꯂꯧꯕ ꯂꯥꯛꯂꯤꯕ ꯊꯣꯏꯕꯤꯁꯦ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯦ. ꯅꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤ ꯋꯥꯏꯊꯨꯡꯅꯕꯗꯣ 이mitꯁꯤꯅ ꯑꯃꯨꯛꯇ ꯄꯦꯟꯅ ꯌꯦꯡꯖꯒꯦ. ꯂꯥꯡꯂꯦꯟ, ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯦ ꯊꯃꯣꯏ ꯑꯅꯤ ꯈꯛꯇꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡꯗꯨ ꯅꯠꯇꯦ. ꯏꯃꯨꯡ ꯑꯅꯤꯕꯨꯁꯨ ꯃꯇꯝ ꯄꯨꯝꯕꯗ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯤꯕ ꯑꯁꯦꯡꯕ ꯃꯔꯤꯅꯦ. ꯏꯄꯥꯔꯣꯝꯗꯒꯤ ꯄꯨꯔꯣꯟ ꯇꯔꯦꯠ, ꯏꯃꯥꯔꯣꯝꯗꯒꯤ ꯄꯨꯔꯣꯟ ꯇꯔꯦꯠ ꯑꯅꯤꯕꯨ ꯀꯧꯊꯗꯨꯅ ꯅꯈꯣꯏ ꯑꯅꯤꯒꯤꯗꯃꯛꯇ ꯈꯨꯔꯨꯝꯂꯤꯕꯅꯦ. ꯑꯁꯤꯒꯨꯝꯕ ꯁꯦꯡꯂꯕ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯅꯪꯅ ꯇꯔꯥꯏꯅ ꯂꯧꯕꯗꯤ ꯇꯧꯍꯩꯗꯦ ꯂꯥꯡꯂꯦꯟ. ꯑꯗꯨꯗꯤ ꯍꯥꯏꯌꯣ. ꯅꯪ ꯃꯉꯥꯜꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯅ ꯍꯥꯏꯌꯣ. ꯑꯩ ꯅꯉꯣꯟꯗ ꯃꯤꯅꯝꯂꯣꯏ ꯂꯥꯡꯂꯦꯟ. ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥꯗ ꯊꯥ ꯊꯋꯥꯟ ꯃꯤꯆꯥꯛ ꯊꯣꯛꯈꯤꯗꯕ ꯅꯨꯃꯤꯠꯇꯤ ꯌꯥꯎꯔꯝꯕ ꯌꯥꯏ. ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯑꯩꯅ ꯃꯉꯥꯜꯕꯨ ꯅꯤꯡꯁꯤꯡꯗꯕ ꯅꯨꯃꯤꯠꯇꯤ ꯌꯥꯎꯈꯤꯗꯦ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯊꯥ ꯑꯅꯤꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯥꯖꯒꯤ ꯃꯦꯡꯂꯕ ꯃꯉꯥꯜꯕꯨ ꯍꯦꯛ ꯍꯦꯛ ꯀꯨꯞꯁꯤꯜꯂꯤꯕ ꯂꯩꯆꯤꯜꯒꯤ ꯃꯄꯩꯗꯨꯗꯤ ꯑꯩ ꯑꯣꯏꯕ ꯄꯥꯝꯗꯦ. ꯑꯩ ꯃꯗꯨ ꯌꯥꯕ ꯉꯝꯃꯣꯏ. ꯉꯁꯤꯁꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯁꯦꯡꯂꯕ ꯅꯨꯃꯤꯗꯥꯡꯅꯤ. ꯆꯠꯂꯣ ꯂꯥꯡꯂꯦꯟ. ꯌꯨꯝꯗ ꯆꯠꯇꯨꯅ ꯑꯅꯧꯕ ꯄꯨꯟꯁꯤꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯨꯔꯣ. ꯃꯉꯥꯜꯕꯨ ꯅꯪꯒꯤ ꯅꯐꯝꯗ ꯁꯤꯟꯅꯔꯝꯗꯅ ꯑꯩ ꯃꯐꯝꯁꯤꯗꯒꯤ ꯈꯣꯡꯐꯝ ꯑꯃꯠꯇ ꯍꯟꯗꯣꯛꯑꯣꯏ. ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯉꯥꯜ ꯑꯩꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡꯒꯤꯗꯃꯛ ꯑꯁꯨꯛ ꯌꯧꯅ ꯋꯥꯕꯤꯔꯤꯕꯁꯤꯕꯣ? ꯅꯈꯣꯏꯅꯤꯗꯤ ꯑꯃꯠꯇꯅꯦ. ꯑꯗꯨꯗꯤ ꯈꯨꯝꯃꯨ. ꯅꯪꯅ ꯑꯩꯒꯤ ꯏꯐꯝꯗ ꯃꯉꯥꯜ ꯁꯤꯟꯅꯒꯗꯕ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪ ꯃꯥꯒ ꯂꯨꯍꯣꯡꯂꯤꯕꯅꯣ? ꯈꯨꯝꯃꯣ. ꯅꯪ ꯀꯔꯤꯒꯤꯗꯃꯛꯇ ꯃꯥꯒ ꯂꯨꯍꯣꯡꯂꯤꯕꯅꯣ? ꯈꯨꯝꯃꯣ. ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯣ. ꯂꯥꯡꯂꯦꯟ, ꯆꯠꯂꯣ. ꯑꯩꯗꯤ ꯃꯉꯥꯜꯅ ꯂꯨꯍꯣꯡꯂꯝꯕ ꯅꯨꯄꯤꯅꯦ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯅꯣꯛꯅꯕꯤꯕ, ꯉꯥꯡꯅꯕꯤꯕ, ꯃꯗꯨꯅ ꯑꯩꯒꯤꯗꯤ ꯍꯤꯡꯕꯒꯤ ꯃꯃꯜ ꯍꯦꯟꯒꯠꯀꯗꯧꯔꯤꯕꯅꯤ. ꯈꯨꯟꯅꯥꯏꯒꯤ ꯃꯤꯅꯣꯛꯇꯨꯅꯤ ꯑꯩꯅ ꯉꯥꯏꯔꯤꯕ.
ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯡꯁꯤꯕ ꯊꯨꯡꯅꯔꯕꯅꯤ ꯁꯤꯗꯒꯤ ꯑꯍꯦꯟꯕ ꯑꯩ ꯑꯝꯇ ꯄꯥꯝꯗ꯭ꯔꯦ ꯌꯦꯡꯉꯣ ꯃꯉꯥꯜ ꯂꯥꯡꯂꯦꯟꯕꯨ ꯅꯪꯒꯤ ꯑꯣꯏꯕ ꯐꯪꯖꯕꯁꯦ ꯅꯪꯗꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯕ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯄꯨꯟꯁꯤꯗ ꯁꯨꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯂꯨꯍꯣꯡꯕꯁꯦ ꯑꯃꯨꯛ ꯈꯛꯇꯅꯦ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗ ꯑꯃꯨꯛ ꯈꯛꯇꯅꯦ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯂꯥꯡꯂꯦꯟꯗ ꯅꯪꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯂꯤꯕꯁꯦ ꯀꯅꯥꯅꯁꯨ ꯉꯝꯂꯔꯣꯏꯗꯕ ꯈꯣꯡꯊꯥꯡꯅꯤ ꯆꯠꯂꯣ ꯃꯉꯥꯜ ꯂꯥꯡꯂꯦꯟꯕꯨ ꯄꯨꯗꯨꯅ ꯌꯨꯝꯗ ꯍꯜꯂꯣ चलो थोइबीबु पुदुना चक्रो लाओ नंग आइबु क्याम नुंसी हायो नंग आइबु क्याम नुंसी नंग आइबु क्याम नुंसीबगे आई नंगी नफंद माइथि लांगलेन आई नंबु कैदोंनो थादोकलो आई नंबु नुसी लांगलेन आइसु नंबु नुसिये मंगाल आइसु नंबु नुसिये Hey